Lipun channel bu mityeng tabiriba khwai tarabu channel asigi maikeidagi taramna okjari. Iramdamgi oiba phungawari loinana tonghan tongan furup kanglupki wari masa kayama. Channel asina miyamda lepa leitana khudol tamjari. Loinana channel asibu hena mapung phana bagidamakta adom adomgi thaujal nizari. Wari macha asi Sija Guru Mayum Nilbi Sharma Sastri Lishingamaga Chamapan Puntaretki Basanti Charong Lishingama Chamapan Hompu Taret Hairiba Wari Machagi Lairik Adudagi Lauthorakpani Lairabana Angang Oibagi Harau Nungai Jaba Pumnamak Munbikrabada Nupamacha Amagi Awaba Punsida Minungsi Uttuna Iba Wari Macha Amani Rajo, nangdi napika setri boire. Hera nungai khidreda. Ngarang ngantan chasi hainakhraga asi haiduna tombana harauna wahai khara asi hairaki. Rajo masagi mamingdi Rajamani haina kawi adubu. Laibak miyam khwainadi Rajo haina kaunai. Madi maru lukthaduna kapli. Magi marupna hairiba wa adugi paukhum amata piramde tombana manak yamna nakna changsilaklaga amukasu asumna hairaklami kaidorage chaseme haima irugasu lujadriba male se thengkhreba is lamjauksa mina pik thankhre haiba midina pipi khongbina lainariba bol akambi laidi Hangi lai is aidina pistol macha laigani do nangidi lairoidro asumna rajona yamna asa kaina khumlaklami tomba aidi ngasi lai khurumba chatlaroige kaidorage chalusida nangdi hakumsu chatte nakhoigi imana chairabro sel laitrabasu aigi yamna yauriye tu masina ne hekta chaminasi tu Paisa ani chatpi sinane lai de katsi makhai amana lai laini adugane pistol masasu khesi ga kanghoga chamina siko ibani chatmina seba adugane pistol do amu kapmina seba se loishalo abane asi haiduna furit khawdagi paisa puthoktuna ulai tomba nang saurano ai chatlaroigeba Mamangi ta Gopal hoiga chatminaruro hayeng thawrani jarma numita hekta chatminarasi tombana chatsi haine takli rajona chatlaroi haine khumli angang oiba singna asigumlaba harau kumhaigi numit asibu kayada khawrang ngaijaba tha kaya watlingaidagi hauna kumaigi nungaiba asa tawjai angang masel amaga wari watai taunajai Krishna Jarma, Thaurani Jarma, Yausang, Kang, Yausangi Naka Thengba, Kangi Khechri, Makhoina Khali, Asuk Nungaiba Kumai Asi, Karigi Yamna Toina Laktribano, Karigi Damak, Numit Khudingi, Yausang Oidribano, Ngasi Krishna Jarma Numit Ni, Angang Laisabi, Pakhang Pumna Magna, Khaurang Ngai Jabani, Rajo Gisu, Khaurang Ngai Jaba, Krishna Jarma adu ngasi lakle hakungi Krishna Jarma da mahangna pamjaba lai amatang laijage tawbada sel sudaduna laiba ngamkhide nongma marairage haina sahi chupa asi ngairakpani adubu lai khurumba chatpa matamda setnanaba rajogi mafi laijade magi haibabu numit khudingi lairik tamba chatpada setnanaba Khongrau segaiba amaga Furit segaiba amaga lay Furit asi mamana hakum yausangda laibibani Numit khudingi school kaba matamda litnai Thabaki kudam pumna maksu amata yaudre Furit khaw animak hore Muksu mapak chure Tombana toina taksilaklabada asumna haidoktaba yadraduna khumlaklami Tomba aigi phi setningai laitre Adunani ay ngasi chatlaroige hera
ꯅꯪꯒꯤ ꯑꯌꯨꯛ ꯁ꯭ꯀꯨꯜ ꯀꯥꯕ ꯃꯇꯝꯗ ꯁꯦꯠꯄꯗꯨꯗꯤ ꯑꯗꯨꯗꯤ ꯁꯦꯠꯁꯨ ꯌꯥꯝꯅ ꯁꯦꯒꯥꯏꯔꯦ ꯑꯗꯨꯒ ꯃꯣꯠꯄꯅꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒꯤꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯁꯨꯁꯤ ꯁꯥꯄꯣꯟ ꯂꯩꯇ꯭ꯔꯅꯦ ꯑꯩ ꯉꯥꯏꯒꯦ ꯁꯨꯕ ꯂꯣꯏꯔꯒ ꯐꯨꯡꯒꯥꯗ ꯃꯩ ꯊꯥꯒꯠꯂꯒꯅꯦ ꯍꯦꯛꯇ ꯐꯧꯁꯤ ꯃꯔꯥꯏꯅ ꯀꯪꯖꯅꯤꯗ ꯇꯣꯝꯕꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯨꯅ ꯁꯥꯄꯣꯟ ꯃꯆꯦꯠ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯐꯨꯔꯤꯠ ꯁꯨꯕ ꯍꯧꯔꯛꯂꯦ ꯈꯣꯡꯒ꯭ꯔꯥꯎꯗꯤ ꯈꯔꯁꯨ ꯉꯧꯔꯤ ꯀꯪꯕꯁꯨ ꯋꯥꯒꯅꯤ ꯍꯥꯏꯗꯨꯅ ꯁꯨꯗ꯭ꯔꯦ ꯇꯣꯝꯕꯅ ꯎꯈꯣꯡꯇꯦꯟꯗ ꯉꯥꯔꯗꯨꯅ ꯐꯝꯂꯗꯨꯅ ꯉꯥꯏꯔꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯀꯪꯍꯟꯅꯅꯕ ꯄꯥꯝꯕꯩ ꯇꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯛꯅꯤꯡꯗ ꯃꯍꯥꯕꯂꯤ ꯌꯧꯈ꯭ꯔꯦ ꯌꯣꯡ ꯂꯛꯅꯗꯨꯅ ꯁꯥꯟꯅꯈ꯭ꯔꯦ ꯔꯥꯖꯨꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯆꯥꯛ ꯊꯣꯡꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯐꯨ ꯆꯅꯥꯝ ꯃꯄꯨꯜ ꯑꯃ ꯊꯝꯖꯔꯝꯃꯤ ꯃꯗꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯐꯨꯔꯤꯠ ꯐꯧꯕ ꯍꯧꯔꯛꯂꯦ ꯂꯐꯨ ꯆꯅꯥꯝꯒꯤ ꯇꯥꯡꯒꯣꯏꯅ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯦꯟꯅ ꯃꯣꯠꯁꯤꯟꯈ꯭ꯔꯦ ꯃꯃꯩꯊꯪꯗ ꯈꯔ ꯈꯔ ꯀꯪꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯩꯅ ꯇꯪꯈꯥꯏ ꯑꯃ ꯆꯥꯛꯊꯣꯛꯈ꯭ꯔꯦ ꯑꯣꯟꯊꯣꯛꯄꯅꯤ ꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕ ꯃꯩ ꯅꯍꯥꯛꯅ ꯔꯥꯖꯨꯒꯤ ꯀꯨꯝ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯊꯥꯗꯣꯛꯆꯗ꯭ꯔꯕ ꯁꯦꯒꯥꯏꯔꯕ ꯐꯨꯔꯤꯠ ꯑꯁꯤ ꯀꯔꯤꯒꯤ ꯃꯨꯟꯕꯤꯔꯤ ꯔꯥꯖꯨ ꯍꯧꯖꯤꯛ ꯀꯞꯄ ꯍꯧꯔꯛꯂꯦ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯤ ꯂꯥꯏꯔꯗꯨꯅ ꯃꯃꯥꯅ ꯐꯨꯔꯒꯅꯤ ꯆꯩꯔꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯍꯜꯂꯦ ꯃꯐꯤ ꯃꯩ ꯆꯥꯛꯄ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯏꯁꯤꯡ ꯄꯨꯜ ꯑꯃꯁꯨ ꯊꯨꯒꯥꯏꯔꯦ ꯔꯥꯖꯨꯒꯤ ꯁꯦꯒꯥꯏꯔꯕ ꯌꯨꯝ ꯑꯁꯤ ꯂꯐꯨ ꯆꯅꯥꯝꯒꯤ ꯇꯥꯡꯒꯣꯏꯅꯤ ꯐꯨꯔꯤꯠ ꯃꯩ ꯆꯥꯛꯄꯒꯤ ꯇꯥꯡꯒꯣꯏꯅꯤ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯃꯩꯗ ꯍꯩꯖꯤꯟꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯄꯨꯝꯆꯥꯏ ꯆꯥꯏꯈ꯭ꯔꯦ ꯌꯦꯡꯕ ꯃꯇꯝꯗ ꯀꯨꯝꯍꯩ ꯑꯣꯏꯈ꯭ꯔꯦ ꯇꯣꯝꯕ ꯃꯍꯥꯛꯁꯨ ꯅꯤꯡꯕ ꯀꯥꯏꯔꯗꯨꯅ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯆꯠꯅ ꯆꯠꯅ ꯈꯜꯂꯤ ꯉꯁꯤꯗꯤ ꯔꯥꯖꯨ ꯃꯍꯥꯛꯄꯨ ꯃꯃꯥꯅ ꯁꯣꯏꯗꯅ ꯐꯨꯕꯤꯔꯒꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗꯒꯤꯅꯤꯀꯣ ꯑꯁꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯇꯣꯝꯕ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯗꯨꯅ ꯃꯍꯥꯕꯂꯤ ꯌꯧꯈ꯭ꯔꯦ ꯔꯥꯖꯨ ꯉꯥꯏꯍꯥꯛ ꯀꯞꯇꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯃꯥꯅ ꯆꯩꯔꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯀꯞꯄ ꯆꯪꯈꯤꯗ꯭ꯔꯦ ꯇꯐꯤꯡ ꯇꯐꯤꯡꯅ ꯍꯧꯒꯠꯂꯛꯂꯒ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯅꯕ ꯍꯧꯔꯛꯂꯦ ꯊꯕꯛ ꯂꯣꯏꯔꯒ ꯃꯥꯡꯒꯣꯜꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯀꯥꯏ ꯑꯗꯨ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯄꯨꯝꯅꯃꯛ ꯃꯍꯥꯕꯂꯤ ꯌꯧꯈ꯭ꯔꯦ ꯔꯥꯖꯨꯅ ꯈꯜꯂꯛꯏ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯄꯨꯝꯅꯃꯛ ꯃꯍꯥꯕꯂꯤꯗ ꯂꯩꯔꯝꯂꯒꯅꯤꯀꯣ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇꯤ ꯁꯣꯏꯗꯅꯃꯛ ꯌꯣꯡ ꯂꯛꯅꯔꯝꯂꯒꯅꯤ ꯁꯦꯛꯄꯤ ꯌꯦꯡꯂꯝꯒꯅꯤ ꯑꯁꯨꯝꯅ ꯃꯃꯩꯊꯪꯗ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯌꯥꯝꯕ ꯁꯥꯟꯅꯄꯣꯠ ꯕꯤꯂꯥꯇꯤꯟ ꯕꯣꯜ ꯍꯪꯒꯤ ꯂꯥꯏ ꯆꯥꯅ ꯁꯥꯕ ꯃꯈꯜ ꯃꯈꯜꯒꯤ ꯂꯥꯏꯁꯤꯡ ꯃꯊꯟꯇ ꯐꯝꯂꯝꯕꯗꯒꯤ ꯃꯃꯥ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ ꯊꯣꯡꯒꯥꯜꯗꯒꯤ ꯁꯣꯔꯣꯛ ꯌꯧꯈ꯭ꯔꯦ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯏ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯃꯤ ꯂꯝꯖꯥꯎꯗ ꯑꯉꯥꯡ ꯁꯪꯒꯨ ꯁꯪꯒꯨ ꯆꯠꯂꯤ ꯀꯌꯥ ꯑꯃꯅ ꯀꯥꯈꯠꯅꯔꯛꯂꯤ ꯀꯌా ꯑꯃꯅ ꯀꯨꯝꯊꯅꯔꯛꯂꯝꯃꯤ ꯀꯅꯥꯒꯤ ꯕꯣꯜ ꯑꯀꯥꯝꯕꯤ ꯀꯥꯏꯈ꯭ꯔꯦ ꯀꯅꯥꯒꯤ ꯂꯥꯏ ꯃꯈꯣꯡ ꯇꯠꯂꯦ ꯑꯉꯥꯡ ꯈꯔ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯥꯛꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏ ꯌꯣꯡꯅꯥꯎ ꯃꯆꯥꯗꯤꯅꯦ ꯃꯃꯥꯒꯤ ꯃꯅꯪꯒꯟꯗ ꯀꯣꯜꯂꯤꯉꯣ ꯑꯃꯅ ꯈꯨꯝꯂꯛꯏ ꯃꯃꯥꯒꯤ ꯃꯕꯨꯛꯇ ꯀꯣꯜꯂꯤ ꯈꯔ ꯆꯥꯎꯕ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯌꯣꯡ ꯑꯃꯨꯕ ꯂꯩꯉꯣ ꯑꯄꯤꯛꯄ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯂꯩꯇꯦ ꯀꯩꯁꯨ ꯑꯆꯧꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯁꯦ ꯕꯤꯅꯥꯕꯣꯟꯒꯤ ꯌꯣꯡꯗꯤ ꯑꯩꯈꯣꯏ ꯏꯕꯦꯅꯅꯦ ꯃꯨꯏ ꯍꯥꯏꯉꯣ ꯕ꯭ꯔꯤꯟꯗꯥꯕꯟꯒꯤ ꯋꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯉꯥꯡ ꯁꯪꯒꯨ ꯑꯃ ꯑꯃꯨꯛ ꯃꯔꯩ ꯌꯦꯠꯅ ꯌꯦꯠꯅꯅ ꯂꯥꯛꯏ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯦꯛꯄꯤꯗꯤꯅ ꯅꯨꯡꯊꯤꯜꯗ ꯃꯃꯤꯠ ꯎꯗꯦꯉꯣ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ ꯑꯗꯨꯗꯤ ꯃꯀꯨꯁꯨ ꯎꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯁꯦꯛꯄꯤꯗꯤ ꯕꯣꯔꯣꯏ ꯆꯥꯏ
ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯅꯦ ꯍꯧꯕ ꯄꯨꯡꯊꯣꯜꯗꯣ ꯃꯗꯨ ꯆꯥꯏ ꯈꯪꯕ꯭ꯔꯥ? ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯐꯨꯗ ꯌꯥꯟꯕ ꯂꯐꯣꯏꯁꯨ ꯆꯥꯏꯉꯣ, ꯆꯥꯎꯇꯛ ꯇꯧꯕ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯁꯦꯛꯄꯤꯗꯤ ꯃꯥ ꯌꯥꯝꯅ ꯂꯩꯅꯦ ꯅꯪ ꯈꯪꯕ꯭ꯔꯥ? ꯏꯄꯪ ꯄꯪꯕ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯥꯗꯤ ꯑꯩꯈꯣꯏ ꯐꯃꯨꯡꯗ ꯂꯩꯅꯥ꯫ ꯃꯔꯣꯜ ꯃꯔꯣꯜ ꯍꯧꯔꯛꯄ ꯏꯄꯥꯛꯀꯤ ꯃꯇꯧꯒꯨꯝꯅ ꯑꯉꯥꯡ ꯁꯪꯒꯨ ꯀꯌꯥ ꯀꯌꯥ ꯆꯠꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯔꯥꯖꯣꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯔꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯦ꯫ ꯔꯥꯖꯣ ꯎꯕ ꯃꯇꯝꯗ ꯃꯥꯅ ꯂꯩꯔꯛꯄ ꯄꯣꯠ ꯎꯠꯀꯗꯕꯒꯤ ꯃꯈꯩ ꯍꯣꯠꯆꯤꯟꯅꯔꯛꯂꯝꯃꯤ꯫ ꯒꯣꯄꯥꯜꯅ ꯃꯥꯒꯤ ꯂꯥꯏ ꯎꯠꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥꯂꯥꯆꯣ, ꯑꯩꯒꯤ ꯂꯥꯏꯁꯤ ꯐꯖꯗ꯭ꯔꯥ? ꯇꯨ ꯄꯩꯁꯥ 10 ꯄꯤꯉꯣ꯫ ꯗꯦꯕꯦꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤꯗꯤ ꯑꯅꯥ ꯄꯤꯕꯅꯤ, ꯑꯩꯒꯤꯅ ꯍꯦꯟꯅ ꯐꯖꯩꯀꯣ ꯔꯥꯖꯣ꯫ ꯑꯍꯥꯟꯕꯒꯤ ꯑꯉꯥꯡ ꯑꯗꯨ ꯃꯥꯏꯊꯤꯔꯦ ꯃꯇꯥꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯇꯣꯂꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯔꯥꯖꯣ, ꯑꯩꯒꯤꯗꯤ ꯄꯤꯁꯇꯣꯜꯁꯤ ꯌꯦꯡꯉꯨ, ꯇꯨ ꯃꯈꯥꯏ ꯑꯃ ꯄꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯤꯁꯇꯣꯜ ꯑꯗꯨ ꯗꯪ ꯂꯥꯎꯅ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯔꯥꯖꯣꯁꯨ ꯑꯉꯥꯡ ꯄꯨꯝꯅꯃꯛꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯄ꯭ꯔꯦꯛ ꯍꯦꯛꯇ ꯈꯪꯉꯤ꯫ ꯔꯥꯖꯣꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯌꯦꯡꯕꯗꯃꯛ ꯌꯦꯡꯉꯤ꯫ ꯊꯣꯏꯗꯣꯛꯄ ꯄꯥꯎꯈꯨꯝꯗꯤ ꯀꯔꯤꯁꯨ ꯄꯤꯔꯝꯗꯦ꯫ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯅꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯔꯥꯖꯣꯒꯤ ꯊꯃꯣꯏꯗꯗꯤ ꯑꯆꯥꯛꯄ ꯃꯩꯔꯤꯗ ꯘꯤ ꯍꯩꯕꯒꯨꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯒ ꯃꯃꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯔꯥꯖꯣꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯌꯥꯝꯅ ꯅꯪꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ꯫ ꯄꯤꯛꯂꯕ ꯁꯦꯒꯥꯏꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯗꯪ ꯂꯩ꯫ ꯅꯣꯡꯃꯒꯤ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡꯒꯤ ꯂꯨꯛꯃꯥꯏ ꯄꯥꯟꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯖꯔꯛꯄ ꯁꯦꯜ ꯈꯔ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯄꯨꯛ ꯊꯥꯛꯂꯝꯃꯤ꯫ ꯔꯥꯖꯣꯒꯤ ꯃꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯏꯃꯨꯡ ꯑꯗꯨ ꯀꯥꯡꯈꯣꯡ ꯆꯥꯏꯔꯝꯂꯦ꯫ ꯆꯥꯛ ꯊꯣꯡꯅꯅꯕ ꯂꯐꯨ ꯆꯅꯥ ꯃꯄꯨꯜ ꯑꯃ ꯊꯝꯖꯔꯝꯃꯤ, ꯃꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯁꯤꯡ ꯄꯨꯜ ꯑꯗꯨꯁꯨ ꯊꯨꯒꯥꯏꯕꯤꯔꯝꯂꯦ꯫ ꯐꯨꯡꯒꯥꯒꯤ ꯎꯠ ꯋꯥꯏꯅꯦ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯍꯩꯗꯣꯛꯄꯅꯦ꯫ ꯔꯥꯖꯣ ꯃꯍꯥꯛ ꯃꯃꯥꯅ ꯆꯩꯔꯒꯅꯤ ꯈꯜꯂꯗꯨꯅ ꯐꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯁꯤꯡ ꯑꯃꯁꯨꯡ ꯀꯥꯏꯈ꯭ꯔꯕ ꯄꯨꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯍꯜꯂꯛꯎ ꯌꯥꯕ ꯅꯠꯇꯦ꯫ ꯃꯃꯥꯅ ꯆꯩꯅꯕꯒꯤ ꯃꯔꯝꯗꯤ ꯏꯆꯥꯎ ꯆꯥꯎꯅ ꯑꯗꯨꯃꯛ ꯃꯔꯩꯔꯦ꯫ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯔꯥꯖꯣ, ꯔꯥꯖꯣ, ꯍꯣ ꯔꯥꯖꯃꯅꯤ, ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡ ꯃꯄꯨꯜ ꯑꯃ ꯊꯅꯝꯕꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯍꯥ, ꯏꯁꯤꯡ ꯄꯨꯜꯅ ꯀꯔꯤ ꯇꯧꯕꯗ ꯀꯥꯏꯔꯤꯕ? ꯔꯥꯖꯣ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯂꯩꯇꯅ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯈꯟꯕꯗ ꯃꯍꯥꯛ ꯀꯤꯕꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ꯫ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯔꯥꯖꯣ ꯃꯥꯅ ꯉꯥꯡꯕ ꯃꯈꯩ ꯉꯥꯡꯂꯝꯂꯒ ꯆꯩ ꯄꯥꯏꯗꯨꯅ ꯍꯣꯠꯆꯤꯜꯂꯛꯂꯦ ꯑꯃꯁꯨꯡ ꯃꯆꯥꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕ ꯔꯥꯖꯣ ꯌꯦꯅꯈꯥꯗ ꯊꯣꯛꯇꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯒꯤ ꯇꯪꯈꯥꯏ ꯑꯃ ꯃꯩꯅ ꯆꯥꯛꯊꯣꯛꯈ꯭ꯔꯕ ꯐꯨꯔꯤꯠ ꯑꯗꯨ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗ ꯍꯥꯟꯅ ꯁꯥꯎꯔꯝꯕꯒꯤ ꯃꯊꯛꯇ ꯁꯔꯨꯛ 100 ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯨꯔꯤꯠ ꯑꯁꯤꯅ ꯀꯔꯤ ꯇꯧꯕꯗ ꯊꯥꯔꯤꯕ ꯃꯩꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯍꯣꯠꯆꯤꯜꯂꯛꯂꯦ꯫ ꯍꯟꯗꯛꯇꯤ ꯔꯥꯖꯣ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯔꯛꯂꯣꯏꯗꯧꯔꯦ꯫ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯕ ꯃꯈꯩ ꯃꯃꯥꯅ ꯐꯨꯒꯗꯧꯔꯤ꯫ ꯀꯞꯅ ꯀꯞꯅ ꯔꯥꯖꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯤꯅ ꯉꯔꯥꯡꯅ ꯐꯨꯔꯤꯠ ꯂꯩꯕꯤꯌꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯆꯒꯦ ꯍꯥꯏꯔꯒ꯫ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅ ꯀꯞꯉꯥꯡ ꯇꯧꯔꯒ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯔꯥꯖꯣ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯩꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯗꯅꯕꯨ ꯑꯃꯟꯕ ꯐꯤꯕꯨ ꯃꯩ ꯊꯥꯗꯣꯛꯄ ꯍꯧꯅꯕ꯭ꯔꯅꯦ? ꯍꯥ, ꯅꯌꯥꯗ ꯍꯨꯛꯅꯤꯡꯉꯥꯏ ꯆꯦꯡ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕꯁꯤꯗ ꯑꯗꯨꯛ ꯄꯤꯛꯂꯤꯕ ꯅꯪꯅ ꯐꯨꯔꯤꯠ ꯐꯥꯎꯕ ꯃꯩ ꯊꯥꯔꯕꯗꯤ ꯈꯔꯒ ꯆꯥꯎꯔꯕꯗꯤ ꯌꯨꯝ ꯐꯥꯎꯕ ꯃꯩ ꯊꯥꯕ ꯉꯝꯒꯗꯧꯔꯤꯅꯦ ꯍꯥ? ꯇꯣꯝꯕꯒ ꯑꯩꯒ ꯐꯨꯔꯤꯠ ꯁꯨꯔꯒ ꯃꯩꯗ ꯐꯧꯕꯗ ꯆꯥꯛꯊꯣꯛꯈ꯭ꯔꯒ ꯃꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯆꯒꯦ ꯇꯧꯔꯒ꯫ ꯑꯁꯤ ꯍꯥꯏꯅ
Machana hairapa wahai asi tabada khanghaudana Rajo mamagi makhutagi chai nanthaduna leimaide takhre. Matam phana kuire machana phurit leibiu segaire hairakliba. Adubu puk thananabagi lanphamda maithiba phanglabi Rajo mamana machagi wa adu thoina pukning changluba ngamde. Machagi wahai khara asi taraga khangning ningsinglai. Ngarang machana haihowi. Ima, phurit segaiba photpiyo. Kudam pansinbiyo ba. Aduga lai khurumba chatnanaba sudokpiyo. Asumna nongmagi kaithel ngaihak kaduna anasiki phangnanaba hotnaba maram asina machagi phuriti lairadana chara ani suna chaba phangde. Mara laitraba amasung maraibak thiraba machabu phuruba makhut asimak onthongna pap chele khanba hauraklammi. Khanghaudana banning khaiduna chentharakpa ising iselgumna mamittagi pi chentharakle. Mathangi numitta mamanaba angang mayam pareng oina lairik tamba thongnarakle. Rajona ukhong tienda ngaraduna lamben la chatliba angang singbu tingak yengduna lairi. Mahaki wakhalda asumna khalli. Aigi segairaba phurit adu maina chaklamdrabadi ngasi aisu school kagadobuni ko.